mayambu happy sabat han bamak da ishobu yam thagale ngasi gi nuai ba matam ase pinabe bi damak aduga ai gi tanza sungumba pinabe bi damak koi gi official sing aduga program ase busin langni ba mepum khuding mak po ngam khalai tana thagat chari ngasi gi koi gi sabat school gi title ase the eyes of the lord ko ishorgi meet ko the eyes of the lord ishorgi meet amadi the biblical worldview have ne koi gi Bible dagi Bible gi oiba meeting makha da prithvi se mataw karam na yengani haba gi matang da khoi khara nei na gani naina dingai mamang da khoi ishor da haijasi ko sagada leiba wang thore ba matik manga na thalaba khoi punamak pu appreciate bi ba ipai shor na hak na ngasi nuai ba numi da se makha na pina baby na mak thaga chari aduga hoji akhoina naina ga dawri ba na ki shastra gi wahai amadi koina tayong pana se mataw karam na Bible dagi yengani amadi nahaki meeting makhada kadi oi haibdugi matanga neina ba se akhoi myam gi mathakta gyan tahan biu tabiriba amadi nganga dawri ba ha ke mathakta nahaki thawai aseng mena lamjing biu haina Jesu Christ gi mini jabani sara phobe pat biu amen ahan bada akhoi gi Bible gi text ngasi ko ngasi gi memory text ase Proverbs 15 gi 3 da ko asum na hai the eyes of the Lord are in every place keeping watch on the evil and the good haibadi ishorgi mamit ase ishorgi bit ase mafam khudimakta lei ko mafam khudimakta lei aduga mahakna afaba amadi fataba khudimak se uraga yengaga lei haibani ko aduna khoina text asina haiba se kawrisi ko ishorgi mit ase mafam khudimakta lei mahakna loina ui ko mahak ki meeting makhada leitaba kare su leite mahakna udaba kare su leite ko mahakna loina ui afafata khoina tumina tawbani khangde tawdabani khangde khudimak mahakna ubi haiba se kawrisi adubu ngasi gi akhoi gi naina ga dawri ba sidi ko khoi mataw karamna tayang pana se Bible gi matungina kamaina yengani haiba se asigi matang le naina gani maramdi akhoina khangi ko tayang pana se akhoina ubase akhoina uri ba khudimak se akhoi gi apama mongda ko yengba mayam ama lei ko isor khangdaba adagi science scientist kaya ama adagi thijinom jinin ba mipum khuding kaya ama makoi gi apam mongda yengba tayang phana se ko makoi na khara hai tayang phana sidi sumaina oirakpani sumaina tawrakpani khara amana tayang phana sidi semam basu natte kanana su semak basu natte sumaina leiramabani karigumba haini miyoi bagi amadi lai gi atopa intervention kari makta yaudana sumaina leirama ba potni kaina ko sumaina haiba makhan myam ma lei asi nataba ko akhoi gi tongan ba Bible gi sense ta yeng tar di tayong pana se akhoi gi sure mahang na sembiram bani numi taruk ni da duga tare ni so bana mi da patha ki ba sumaina ko akhoi Bible gi point gi mataw karam na yengani ha se sigi matang dani aduna akhoina sigi topic ase yamna maru oi ko hoji oi ba chafal ei ba matungina sigi topic ase yamna lana lamjing khiba mayam ama lei aduna koina hinkalal gi ba ngang sing takpi tambi udani khangde adagi ahan sing ko tambi da takpi da khoi gi Bible dagi mataw karam na tayong pana si yengani ha si matang dani ko aduna akoina khangi ko tayong pana si da hoji yamna khang hairaba mayam asina hainari ko mi se mioi base apik padagi hor tuna ko masa dagi horok tuna koi se semak pani sumaina horok khibani haiba sungumba kyam kaini akoi gi Bible la yengna di yamna sana da yamna opposite oiba sungumba myam ama lei ko adagi akoina mi amana tayong pana se yengba matamda khoi gi ko ma ki question khara yaudana akoina wahang hangdana tuminna dum leiraga yengba mi amta nateba khoi mi kudimak wahang loina hangi ko karamhaina oirakliba kamaina directliba haibase mioi bagi khoi gi nature ne ba hangba uhang base aduna mipum khudimak mahak ki pakhum phangnaba mahak ki answer thijin ba ko mi khudimak tongnai ba aduna akhoina kawai dawdi ko khoi gi prithvi gi mata prithvi amadi leiriba nature adagi universe ase mataw karam na yengani haibase ko Bible gi matung ina akhoina yengadabani haibadu gi matang dani ko khoina Sunday lesson da tatse Sunday lesson the eyes of the Lord hai ko the eyes of the Lord shorgi mit aduna akhoi gi German
scientist makhan lay adudagi professor mayam amana hairamiko moigi tonganba theory ni hairibse moina theory khara puthore haidi akoi mioibase alien kanguna siamban ko akoi mioibadagi khara thak wangba akoi mioibadagi khara haisingba kangu mioibagi gyan gi khara henba alien singna moigi computer ko phaba computer samna habada akoi super computer hai ko super computer akoi mioibagi gyana yauba ngamdaba ko sungba super computer sina tawduna mioiba asi siamkhibani haina ko moina hai aduga hojik uriba akoi akoibada uriba nature dadagi sida leiriba pochai khudi mangase asiengba nate maramdi akoi se asiemba pone alien kanguna siamduna ke haini moina thambani moina sanaba lilani kaina ko smaina haiba sungba question mayam mo lai aduna akoina hangba yai ko asiengba haibsi karino asiengba haibsi karino se ko asiengba sik matau karamna ugani akoina uriba khudi mangase hana leiramlaba adagi masi akoina karino khangda taragadi asiengba haibsi karino ko asiengba bu karino haiba question ase hangi ko aduna akoina sidajida idea ani khak tholgi haiba Pithribi se matau karamna semokani kamaina oirakibno haibagi matangda idea ani khak hanba idea dudi Pithribi se kanana so semba nate ko Pithribi se kanana so semde Pithribi se kanana yansallaga ko siga tinchillaga semba sunate adudagi masidi mahusana ko adum leiramaba kanana so semdabi line so semdabi shore so leitabi adudagi Big Bang Theory kaina akhoi science ki level khudimata so yaudbi mahusana adum leiramaba adudagi hauba haibadu su khangdaba sungma mayam ama ko idea se lei ko si ahanba idea ne haiba idea se akhoi masigi matungena question mayam ama su tholai adudagi amuk masigi idea se akhoi na khanjinbada kai hani akhoi ga sunadaba akhoi mioibagi nature di ko kari gu bomna semgani haibase ko sungba akhoi wakhanda ko pochai se semba yaudana mathanda oiba haibase leite kaina ko sungba akhoi gi nature sigi matung ina hai tardi hairiba hanba idea se lali ko idea yamna su chana de akhoi ga su khanbada mioibagi natural akhoi gi thinking ability se sijina matamda sigi hairiba first idea se akhoi regard tawning de akhoi na khangning de amadi la yona su khangning de ani suba question idea du di kaino habda pithribi amadi leiriba khudima se ishwar amana semamani ko akhoi gi mioibadagi hena loksing leiba yamna gyan amadi yamna pangan leiba yamna sakti leiba ko amana semamani ama ishwar haise ko mangna semamani habase masi ha matamda akhoi gi hangliba question mayam matau kramna oirakliba matau kramna leiram liba habase pakhum se loina phangba ngami ko ishwar amana semamani haiba answer se hek biba matamda akhoi na hangliba question mayam amse answer bai phangba ngami ko aduga hena su chana bo oi hena su akhoi da ke haini ke haini yamna chamamna handaba yamna irai laina gyan ta hanba yaba oi ko aduga hena su maram saba ko hena maram sai han bagi akhoi gi pithribi se mathanda oirambani haibasidi khanbada ke haini yau ba yadaba haidi haibadi haiba yaba ko haidi haiba yaba pithribi mathanda oirambani adubu kamaina kari gi damak haiba kusung mamaya amase hangma matamda ke haini yam chana daba adubu ishwar amana semambani purpose amaga loina na amadi mahaki plan lai haibse sungba mayam se akoina khangba matamna di o hena sanaba hena sasanaba adu oi ko aduna akoina bible gi text ko mayam ama lai akhoi gi pithribi se matau karamna ko semamba haibse ki matangda bible gi text ta akoina kawa matamna thengai ko akhoi gi akhoi gi samna harada in the beginning God created heaven and the earth ko Genesis 1:1 lupa matam da so ahanda akhoi bible gi text ni ko tu da so leire asina tabida akhoi gi matau karamna ishorna semaga matau karamna tayong pa na sida ishor sulla khiba amadi akhoi bu kan bi khiba amadi akhoi gi da akhoi bu lawbala akhoi bu amuka lawbala kani haiba sungumba bible sida ko akhoi da haidok piramba mayam amma lei ko aduna akhoi Christian gi ko Christian ama oina akhoi na tarang pa na se yengma matam da ko akhoi na
ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯅꯗꯤ ꯊꯥꯖꯔꯦꯀꯣ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯏꯁꯣꯔꯅ ꯅꯨꯃꯤꯠ 6ꯅꯤꯗ ꯁꯦꯝꯕꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯈꯛ ꯁꯦꯝꯕꯤꯕ ꯈꯛ ꯅꯠꯇꯕ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯣꯔꯅꯣ ꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯁꯤꯗꯒꯤ ꯅꯩꯅꯕ ꯑꯃꯗꯤ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯗꯅꯤ ꯈꯪꯗꯦ ꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯁꯦ ꯅꯩꯅꯕ ꯃꯊꯧ ꯇꯥꯏꯀꯣ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯁꯦ ꯄꯥꯕ ꯃꯇꯝꯗ ꯈꯪꯉꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯇꯨꯅ ꯁꯤꯕꯤꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯃꯤꯁ ꯀꯣ ꯃꯍꯥꯛꯅ ꯇꯧꯕꯤꯈꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯍꯩꯕ ꯏꯁꯣꯔ ꯑꯃꯅꯤ ꯀꯣ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯦꯔꯦꯀꯜ ꯇꯧꯕ ꯉꯝꯕ ꯀꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯂꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯍꯥꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯇꯧꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯝꯕꯤꯕ ꯄꯣꯠꯅꯤꯀꯣ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯅ ꯑꯩꯈꯣꯏꯁꯦ ꯕꯥꯎꯟ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯂꯩ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯑꯇꯣꯞꯄꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯔꯤꯕ ꯂꯣ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯑꯣꯏꯔꯤꯕ ꯅꯦꯆꯔ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯗꯦꯕꯀꯣ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯏ ꯃꯇꯨꯡ ꯁꯥꯏꯟꯁ ꯇꯝꯂꯤꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯣ ꯑꯩꯍꯥꯛꯁꯨ ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟ ꯑꯃꯅꯤ ꯑꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯈꯪꯗꯦ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯥꯏꯟꯁꯀ ꯀꯣ ꯆꯥꯁꯟꯅꯕ ꯌꯥꯕ ꯍꯥꯏꯅꯀꯣ ꯑꯃ ꯂꯥꯛꯏꯀꯣ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯛꯏ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯟꯁꯀ ꯙꯔꯃꯒ ꯆꯥꯁꯟꯅꯕ ꯌꯥꯕ ꯀꯥꯏꯅꯀꯣ ꯀꯃꯥꯏꯅ ꯆꯥꯁꯟꯅꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯑꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤꯀꯣ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯗꯒꯤ ꯃꯥꯌꯣꯛꯅꯀꯣ ꯃꯁꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯕꯥꯏꯕꯜꯗ ꯏꯔꯤꯕ ꯇ꯭ꯔꯨꯠꯀꯣ ꯑꯆꯨꯝꯕꯁꯦ ꯑꯁꯤ ꯏꯟꯒꯗꯕꯅꯤ ꯃꯁꯤꯗ ꯆꯥꯁꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯚ꯭ꯌꯨꯗꯒꯤ ꯂꯥꯟꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯦ ꯊꯩꯗꯣꯛꯑꯒ ꯁꯥꯏꯟꯁꯀ ꯆꯥꯟꯅꯅꯕꯅꯤꯅ ꯇꯧꯔꯛꯄꯗꯤ ꯃꯗꯨꯗꯤ ꯂꯥꯟꯒꯅꯤ ꯑꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯟꯗꯦ ꯂꯦꯁꯟꯗ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯃꯟꯗꯦ ꯂꯦꯁꯟꯗ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯞꯅꯤꯁ ꯀꯣꯏꯁꯟ ꯍꯥꯏꯕꯅꯤꯀꯣ ꯂꯤꯞꯅꯤꯁ ꯀꯣꯏꯁꯟ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯣꯏꯁꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯖꯔꯃꯟꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤꯀꯣ ꯀꯣꯛ ꯂꯩꯕ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕ ꯅꯨꯄꯥ ꯀꯣ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯠꯐ꯭ꯔꯦꯗ ꯋꯤꯜꯍꯦꯝ ꯂꯤꯞꯅꯤꯁ ꯍꯥꯏꯀꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯏꯁꯟ ꯀꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯀꯣ ꯀꯣꯏꯁꯟ ꯑꯁꯤ ꯍꯪꯕꯗꯒꯤꯅꯦꯕ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯪꯉꯤꯀꯣ ꯋꯥꯏ ꯏꯁ ꯗꯤꯌꯔ ꯁꯝꯊꯤꯡ ꯏꯟꯁꯇꯦꯠ ꯑꯣꯐ ꯅꯊꯤꯡ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯇꯕꯤꯗꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯌꯨꯅꯤꯚꯔꯁ ꯑꯁꯦ ꯂꯩꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯂꯩꯇꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯕꯤग ꯕꯦꯡ ꯊꯤꯑꯣꯔꯤ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯏꯟꯁꯀꯤ ꯂꯣꯟꯗꯥꯗ ꯕꯤग ꯕꯦꯡ ꯊꯤꯑꯣꯔꯤ ꯑꯁꯦ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯕꯤग ꯕꯦꯡ ꯊꯤꯑꯣꯔꯤ ꯑꯁꯦ ꯂꯩꯔꯝꯂꯤꯕꯅꯣ ꯂꯩꯇꯕꯁꯨ ꯌꯥꯏꯀꯣ ꯃꯍꯥꯛꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯅꯦ ꯌꯨꯅꯤꯚꯔꯁ ꯑꯁꯦ ꯁꯨꯛꯂꯩ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯁꯦ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯗꯤ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯔꯄꯁ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯪꯂꯤꯕ ꯀꯣꯏꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯀꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯃꯗ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 1ꯒꯤ 1ꯗ ꯖꯣꯟ 1ꯒꯤ 1-4 ꯑꯦꯛꯁꯣꯗꯁ 28-11 ꯔꯤꯚꯦꯂꯦꯁꯟꯁ 14:6-7ꯗꯁꯨ ꯂꯩ ꯖꯣꯕꯀꯤ 12ꯒꯤ 7-10ꯗꯁꯨ ꯁꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯀꯣ ꯖꯦꯅꯦꯁꯤꯁ 1:1ꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟ ꯗ ꯕꯤꯒꯤꯅꯤꯡ ꯒꯣꯗ ꯀ꯭ꯔꯤꯌꯦꯇꯦꯠ ꯍꯦꯚꯦꯟ ꯑꯦꯟ ꯗꯤ ꯑꯔꯊ ꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯁꯦꯝꯃꯝꯕꯅꯤ ꯂꯩꯔꯝꯂꯤꯕꯁꯦ ꯏꯁꯣꯔꯅ ꯁꯦꯝꯂꯝꯕꯅꯤ ꯑꯗꯨꯗꯒꯤ ꯁꯤꯒꯨꯝꯕ ꯀꯣ ꯀꯣꯏꯁꯟ ꯏꯁꯣꯔꯅ ꯁꯦꯝꯂꯝꯂꯒ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯀꯣ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯟꯁꯔꯁꯦ ꯂꯩꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏꯀꯣ ꯁꯤꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯦꯛꯁꯣꯗꯁ 28-11 ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ 6 days ꯏꯁꯣꯔꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯝꯅ ꯁꯦꯝꯃꯒ 7ꯅꯤ ꯅꯨꯃꯤꯠ ꯁꯨꯕ ꯄꯣꯊꯥꯏ ꯑꯗꯨꯅ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯦ ꯏꯁꯣꯔꯅ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯔ ꯄꯤꯅꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯇꯦꯛꯁ ꯌꯥꯎꯏꯀꯣ ꯑꯗꯨꯗꯒꯤ
Revelations 14:6-7 sidi akhoi first angel message ne mahakna angel duna pairaga ko ishor gi everlasting gospel mapam pudi makta sando kadaba aduga ishor mahakpu khurum si haina ko sumaina lawba wakpao ko aduna sembi khraba ishor mahakpu khurum si haina ko sumaina akhoi gi ishona sembi ram ta mang pan ni akhoi gi nungsi bigi damak amuk lawbla kani mahakpu khurum si haina ko sumaina akhoi gi answer ma yama bible da piraga lei ko aduna akhoi Bible ase pawa hek hoba ko pawa hek hoba da akhoi da chamam na han deba science ti ke hai akhoi gi science ki theory ama akhoi science ki experiment ama tawba sidi akhoi question ama hang da ba yade question hang ba matung da pakhom do phang na ba ko answer thi ba da experiment me ama tawba hypothesis me ama sem ba sung ba sa na ye ba du Bible si di yaw he ba argument ama su yaw di hek Bible pa ha hoda kari hana ho ye ba da tayong pa na se shona semam la ba ni ko sarga tarang pa na se ishona semam ba ni haina akhoi da answer oina ahan ba answer oina ko yawe ba akhoi da zamam na han de ba ahan ba da tarang pa na se ishona semlam na ba ni tarang pa malem khudi mak ishona semlam na ba ni haina sumaina answer oina yaram ba duna akhoi da zamam na han da ba yamna ke haini simple da akhoi da understanding oina yamna irai lai ba pakhum oina yaram le ba ko adudagi akhoi na ko Bible gi hojiki creation gi shona semlo ni harba matungda som pathara ko matamda khoina Bible sita mayam phangi ko semlam la matungda shona mataw paramna akhoi pap tagi kannaba kari tawbi khiba magi plan of redemption ko lai ko adagi akhoi bu mataw karamna lawbala kani ko sung mayam amasu akhoina phangi adagi su hendokta na khoina Bible se mathang sum pa matamda ishona akhoi bu kya mung siba kya muk thaujal biba kaya amuk akhoi gi damak tawbi ningba akhoi gi damak akhoi bu kya amuk kanbi ningba sungba mayam amsu akhoi na pawa phangi ko aduna akhoi na kawi daw dei ko ngasai gi creation ase ko ishona akhoi bu sembi khibani haiba se ko masi yamna maru oiba akhoi gi fundamental oiba akhoi gi christian gi takpi tambi bada yamna machang oibani ko adudagi akhoi na masi gi hairiba ko creation ase yaudravadi ko creation ase masigi takpi tambi se yaudravadi hairiba Bible da makha tana pawa matamda phangliba khudima se arthra yaudriba meaning thokte ishona sembi da taragadi karigi da makta khoibu amuk kanba lakani karigi da makta mahang na sibi khiba karigi da makta daw lakani habda sung se arthra thokte ba ishor se khoibu sembi khibagi matung inna ko sembi khibagi matung inna khoibu mahak na nungsibi ko mahak na sembi khiba poni aduna mahak na nungsibi mapana mahakna adugi mating nungsibagi mapana akhoi gi damakta su sibi adudagi hendokta akhoi bu amuk hanna mahaka lemina na ba lawba lakani habase karai dagi haurai habda mahakna sembi khibagi mapana ko aduna creation ase yamna maru ai akhoi gi numit taruk ni da shona tarang malem sembi ba aduga taret ni su numit ta pathawa habase yamna machang oi ba yamna maru oi bni ko masi hek na thairaga ko numit taruk ni numita semaga tareni siba pathaba haibesi atopa sense da chatlaga atopa akhoi gi achumba do atopa lairik atopa science ki ni khangde atopa akhoi gi tongan ba isa gi oiba philosophy ni puthoga sat khitar ga di ishor gi mayok ka ta ga ni ko aduna akhoi na hairiba khoi gi ishor gi creation ase ko akhoi na Christian ama oina yamna machang oi masi kauroi si masi gi matung ina Bible ase makha ta na lakli bani ase kauroi si adagi akhoi na science ki londa da evolution haina lai ko akhoi gi Darwin's theory of evolution kaina theory makhal lai adagi akhoi gi evolutionary theory haidana atopa scientist miyamna iba moi tongan ba theory ko yana ba scientist ki oiba suguma theory miyam ma lai ko facts dina ta ko facts har di ta seng ba khoi samna harabda nong chure di ising chawbi so fake ni ko adudagi nataba khoina khangmudi taseng na khangmudi nataba oiram ya haina khalak pasung ba theory miyam ma ko evolution ko akupa masa ma dagi miyoy basi ko akupa masa ma dagi haurak laga tapna saurak pani ko sungumba evolution hai base tapna oirak pani hai sungumba evolution se nainaru ra taragati akhoi Bible gi concept ka di yamna tonga lebo maramdi Bible asidi
ꯍꯥꯏꯔꯝꯃꯤꯀꯣ ꯏꯁꯣꯔꯅ ꯁꯦꯝꯕꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯏꯚꯣꯂꯨꯁꯟꯅꯤꯁ ꯀꯥꯡꯕꯨꯅ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄꯗꯒꯤ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯇꯤꯆꯤꯡꯒꯗꯤ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯁꯤꯗꯤ ꯃꯥꯌꯣꯛꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯈꯪꯗ꯭ꯔꯤꯕ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯁꯤꯒꯨꯝꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯟꯅ ꯂꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯆꯃꯝꯅꯍꯜꯂꯤꯕ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯁꯦꯡꯕ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯨꯠꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯃꯥꯌꯣꯛꯇ ꯆꯠꯅꯕ ꯁꯨꯃꯥꯏꯅ ꯂꯝꯖꯤꯡꯕ ꯌꯥꯕꯒꯤ ꯄꯣꯠꯅꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯚꯣꯂꯨꯁꯅꯔꯤꯁ ꯊꯤꯑꯣꯔꯤ ꯁꯤꯒꯨꯝꯕꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯩꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯇꯝꯃꯤꯀꯣ ꯁꯥꯏꯟꯁꯇ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯝꯃꯦ ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯧꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯇꯤꯆꯤꯡꯒꯗꯤ ꯇꯣꯉꯥꯟꯕ ꯃꯥꯌꯣꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯈꯨꯠꯁꯦꯝꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯅꯤ ꯀꯥꯎꯔꯤꯁꯤꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯁꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯍꯥꯏꯕꯁꯤꯗꯤ ꯏꯠꯁ ꯖꯁ ꯑ ꯊꯤꯑꯣꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯀꯣ ꯈꯟꯖꯤꯜꯂꯒ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯕ ꯖꯁ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯁꯤ ꯅꯣꯂꯦꯖꯀꯤ ꯑꯣꯏꯅꯃꯛꯇꯗꯤ ꯍꯣꯏ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯦꯞ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯀꯟꯕꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯉꯣꯏꯀꯣ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯁꯤꯀꯣ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯂꯦꯁꯟꯗ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯃꯊꯪꯒꯤ ꯂꯦꯁꯟꯗ ꯗꯤ ꯕꯤꯕ꯭ꯂꯤꯀꯦꯜ ꯋꯥꯔꯜ ꯚ꯭ꯌꯨ ꯍꯥꯏꯕꯅꯤꯀꯣ ꯗꯤ ꯕꯤꯕ꯭ꯂꯤꯀꯦꯜ ꯋꯥꯔꯜ ꯚ꯭ꯌꯨ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯤꯀꯣ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯀꯃꯥꯏꯅ ꯎꯏ ꯍꯥꯏꯕꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯀꯣ ꯂꯩꯔꯝꯂꯕꯅꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯅ ꯂꯩꯔꯝꯂꯕꯅꯤ ꯃꯁꯤ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕꯅꯤ ꯑꯍꯧꯕꯁꯨ ꯌꯥꯎꯗꯦ ꯑꯔꯣꯏꯕꯁꯨ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯦꯡꯗꯦꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯐꯤꯂꯣꯁꯣꯐꯤ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯟꯁꯔ ꯀꯣ ꯃꯁꯥ ꯃꯁꯥꯅ ꯄꯨꯊꯣꯛꯑꯒ ꯑꯣꯏꯅꯕ ꯍꯣꯠꯅꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯁꯨꯒꯨꯝꯕ ꯃꯇꯝꯗ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯦꯟꯕꯣ ꯀꯣ ꯆꯨꯝꯊꯥꯡꯁꯦ ꯎꯏꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯪꯗꯕ ꯏꯁꯣꯔ ꯅꯤꯡꯗꯕ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯀꯣ ꯀꯥꯡꯕꯨꯅꯗꯤ ꯆꯨꯝꯊꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯁꯤꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯍꯧꯅꯕꯅꯦ ꯔꯦꯟꯕꯣ ꯑꯃ ꯊꯣꯛꯄꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯦ ꯃꯍꯧꯁꯥꯅꯤ ꯍꯥꯏꯅ ꯀꯣ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯈꯪꯕꯁꯤꯡ ꯏꯁꯣꯔꯒꯤ ꯀ꯭रिꯌꯦꯁꯟ ꯈꯪꯕꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯈꯪꯕ ꯀꯥꯡꯕꯨꯅꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯅꯤ ꯍꯥꯏꯕꯗ ꯆꯨꯝꯊꯥꯡ ꯑꯁꯤꯅ ꯀꯣ ꯅꯣꯋꯥꯗ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯏꯁꯤꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯡ ꯇꯥꯍꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯁꯛꯄꯤꯈꯤꯕ ꯑꯗꯨ ꯆꯨꯝꯊꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯟꯕ ꯅꯧꯍꯧꯅꯅ ꯈꯪꯍꯟꯕ ꯑꯗꯨ ꯑꯣꯏꯍꯜꯂꯤꯀꯣ ꯑꯗꯨꯅ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅꯀꯣ ꯍꯥꯏꯔꯝꯃꯦ ꯄꯥꯇ꯭ꯔꯥꯏꯛꯁ ꯑꯦꯟ ꯄ꯭ꯔꯣꯐꯦꯠꯁꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅꯀꯣ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯁꯤ ꯆꯨꯝꯊꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤꯀꯣ ꯐꯖꯈ꯭ꯔꯕ ꯆꯨꯝꯊꯥꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯝꯕ ꯑꯁꯤꯗꯤ ꯃꯃꯥꯡꯉꯩꯗ ꯅꯣꯋꯥꯗ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯋꯥꯁꯛꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯏꯁꯤꯡꯅ ꯃꯥꯡ ꯇꯥꯍꯜꯂꯣꯏ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯤꯈꯤꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯀꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯦ ꯅꯣꯋꯥꯒꯤ ꯈꯨꯠꯊꯥꯡꯗ ꯀꯟꯕꯤꯈꯤꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯧꯍꯧꯅꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯅꯤꯡꯁꯤꯡꯍꯟꯕ ꯉꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯏꯁꯣꯔꯒꯤ ꯈꯨꯗꯝꯁꯤꯡ ꯏꯁꯣꯔꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯄꯥꯔꯒ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯆꯤꯡꯁꯤꯟꯍꯟꯕ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯅꯍꯟꯕ ꯅꯩꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯣꯏꯍꯜꯂꯤꯀꯣ ꯑꯗꯨꯅ ꯕꯥꯏꯕꯜ ꯂꯣꯝꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯅꯤ
ꯍꯔꯥꯎꯕ ꯄꯤꯍꯜꯂꯦꯕ ꯑꯩꯈꯣꯏꯗ ꯃꯔꯝꯗꯤ ꯕꯥꯏꯕꯜꯗꯗꯤ ꯍꯥꯏꯔꯝꯃꯦ ꯇꯧ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯕꯅꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯇꯣꯉꯥꯟꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯕꯤꯕ꯭ꯂꯤꯀꯦꯜ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯆꯃꯝꯅꯍꯟꯕ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯍꯟꯕ ꯉꯝꯃꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯅ ꯕꯥꯏꯕꯜ ꯌꯥꯎꯗꯕꯤ ꯏꯁꯣꯔ ꯌꯥꯎꯗꯕꯤꯗ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯤ ꯑꯃꯗꯤ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯝꯕꯗ ꯂꯝꯖꯤꯡꯒꯗꯕꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯑꯟꯁꯔ ꯃꯌꯥꯝ ꯑꯃ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯑꯃ ꯑꯃꯗꯤ ꯅꯈꯣꯏꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯕꯥꯏꯕꯜꯗꯒꯤ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯈꯔ ꯆꯦꯞꯇꯔ ꯈꯔ ꯄꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯄꯣꯛꯍꯟꯕ ꯉꯝꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯏꯐꯤꯁꯤꯌꯟꯁ 6:12 ꯑꯗꯨꯗꯒꯤ ꯃꯥꯔꯛꯁ 13:7 ꯑꯗꯨꯗꯒꯤ ꯔꯣꯃꯥꯟꯁ 5:8 ꯑꯃꯗꯤ 8:28 ꯏꯀ꯭ꯂꯦꯁꯤꯌꯥꯁ 9:5 ꯑꯗꯨꯗꯒꯤ ꯔꯤꯚꯦꯂꯦꯁꯟ 25:8 ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯊꯦꯡꯅꯩꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯔꯣꯃꯟꯁ ꯆꯦꯞꯇꯔ 5 ꯚꯔꯁ 8 ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯁꯤꯕꯤꯈꯤꯕ ꯁꯤꯒꯨꯝꯕ ꯇꯦꯛꯁ ꯑꯗꯨꯗꯒꯤ ꯔꯤꯚꯦꯂꯦꯁꯟꯁ 25:6 ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯏꯁꯣꯔꯒ ꯆꯍꯤ 1,000 ꯂꯩꯃꯤꯟꯅꯒꯗꯕ ꯑꯃꯗꯤ 1,000ꯗ ꯌꯥꯍꯧꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯔꯁ ꯔꯤꯖꯔꯦꯛꯁꯟꯗ ꯌꯥꯍꯧꯗꯕ ꯃꯤꯁꯤꯡ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯏꯀ꯭ꯂꯦꯁꯤꯌꯥꯁ 9:5 ꯑꯍꯤꯡꯕꯁꯤꯡꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯁꯤꯕꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯌꯥꯎꯗꯦ ꯒ꯭ꯌꯥꯟꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯄꯥꯔꯒ ꯐꯪꯉꯦ ꯃꯔꯝꯗꯤ ꯁꯤꯁꯦ ꯅꯦꯆꯔꯅꯦ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯀꯔꯤ ꯑꯣꯏ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯤꯔ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯑꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯕꯥꯏꯕꯜꯁꯤꯗꯒꯤ ꯄꯥꯔꯒ ꯁꯤ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤꯗꯒꯤ ꯄꯥꯕ ꯐꯪꯉꯤꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛꯁꯀꯤ 13:7 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯟꯅꯕꯀꯣ ꯃꯥꯔꯛꯁꯀꯤ ꯆꯦꯞꯇꯔ 13:7 ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯄꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯗꯦꯔ ꯋꯤꯜ ꯕꯤ ꯋꯥꯔꯁ ꯑꯦꯟ ꯔꯤꯃꯔꯁ ꯑꯣꯐ ꯋꯥꯔꯁ ꯑꯗꯨꯗꯒꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟ ꯑꯃꯗꯤ ꯂꯥꯟꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯒꯅꯤ ꯋꯥꯄꯥꯎꯁꯤꯡ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗꯤ ꯂꯥꯛꯈꯤꯔꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯤꯡ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯃꯁꯥꯒꯤ ꯆꯣꯏꯁ ꯂꯦꯞꯇꯨꯅ ꯃꯁꯥꯒꯤ ꯑꯆꯨꯝꯕ ꯑꯁꯤꯗꯒꯤ ꯐꯪꯗꯨꯅ ꯂꯦꯞꯄ ꯆꯣꯏꯁ ꯑꯗꯨ ꯃꯇꯨꯡꯗ ꯏꯁꯣꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯧꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯀꯅꯤꯀꯣ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯃꯕꯅꯦ ꯑꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯗꯗꯤ ꯂꯥꯛꯈꯤꯔꯣꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯕꯥꯏꯕꯜꯗ ꯆꯦꯠꯅ ꯅꯩꯅꯔꯒ ꯕꯥꯏꯕꯜꯗ ꯆꯦꯠꯅ ꯊꯥꯖꯔꯒ ꯇꯝꯕꯤꯕ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯌꯦꯁ ꯏꯖꯨꯀꯦꯁꯟ ꯑꯗꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅꯁꯨ ꯍꯥꯏꯔꯝꯃꯤꯀꯣ ꯑꯗꯨꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡ ꯑꯇꯣꯞꯄ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯇꯣꯞꯄ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯇꯣꯞꯄ ꯄꯥꯔꯒ ꯐꯪꯒꯗꯕ ꯅꯠꯇꯦ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯔꯒ ꯐꯪꯒꯗꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯃꯤꯑꯣꯏꯕ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯦ ꯕꯥꯏꯕꯜꯗꯒꯤ ꯑꯟꯁꯔ ꯐꯪꯉꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟ ꯑꯁꯦ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯀ꯭ꯔꯤꯌꯦꯁꯟ ꯑꯗꯨꯗꯒꯤ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯣꯐ ꯁꯜꯚꯦꯁꯟ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯦꯅꯦꯁꯗꯦꯒꯤ ꯂꯦꯁꯟ ꯋꯔship ꯗ ꯔꯤꯗꯤꯃꯔ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗꯅꯦ ꯁꯤꯀꯣ ꯋꯔship ꯗ ꯔꯤꯗꯤꯃꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯕ ꯍꯥꯏꯕꯅꯤꯀꯣ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯁꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯩꯅꯈ꯭ꯔꯦꯀꯣ ꯀ꯭रिꯌꯦꯁꯟ ꯑꯁꯦ ꯀꯌꯥꯃꯨꯛ ꯃꯔꯨ ꯑꯣꯏꯕ ꯀ꯭रिꯌꯦꯁꯟ ꯑꯁꯦ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯑꯁꯦ ꯅꯩꯅꯕꯒꯤ ꯀꯥꯟꯅꯗꯕꯀꯣ ꯀ꯭रिꯌꯦꯁꯟ ꯑꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯕꯥꯏꯕꯜꯁꯦ ꯅꯩꯅꯕꯒꯤ ꯀꯥꯟꯅꯗꯕꯀꯣ ꯑꯗꯨꯅ ꯀ꯭रिꯌꯦꯁꯟ ꯑꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯅ
Bible ase ꯑꯩꯈꯣꯏꯅ ꯅꯩꯅꯕꯒꯤ ꯀꯥꯟꯅꯕ Bible ase ꯈꯪꯃꯤꯟꯅꯕ ꯀꯥꯟꯅꯕ ꯑꯗꯨꯅ creation ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯒ creation ꯑꯁꯤ ꯈꯛꯇꯔ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤꯀꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟꯅꯤꯀꯣ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ doctrine of redemption ꯀꯣ ꯏꯁꯣꯔꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯊꯣꯛꯄꯤꯈꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ creation ꯑꯁꯤꯒꯤ ꯑꯥꯔꯊ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯜꯂꯦꯕꯀꯣ creation ꯑꯃꯗꯤ redemption ꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯕꯥꯅꯤꯁꯦ ꯄꯨꯂꯞ ꯀꯣ ꯃꯕꯥꯅꯤꯁꯦ ꯄꯨꯂꯞ ꯆꯠꯀꯅꯦꯕ ꯇꯣꯉꯥꯟꯅ ꯂꯩꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯀꯟꯕꯤꯒꯗꯧꯔꯤꯕ ꯀꯣ ꯀꯔꯥꯏꯗꯒꯤ ꯀꯟꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯒ ꯀꯩꯗꯧꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯀꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯥꯔꯊ ꯂꯩꯒꯅꯤ ꯑꯗꯨꯒ creation ꯑꯗꯨꯒꯤ ꯍꯦꯟꯅ ꯑꯥꯔꯊ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕꯤꯔꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯑꯃ ꯊꯜꯂꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯂꯩꯌꯦ ꯍꯔꯥꯎꯕ ꯑꯗꯨꯗꯒꯤ ꯀꯞꯄ ꯑꯗꯨꯗꯒꯤ ꯂꯥꯏꯆꯠꯅ ꯄꯤꯛ ꯊꯜꯂꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯣꯔꯣꯅꯥꯒꯤ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡ ꯇꯥꯔꯤꯕ ꯊꯕꯛ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯕ ꯀꯣ ꯁꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤꯀꯣ redemption ꯑꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ creation ꯈꯛꯇꯅ ꯂꯣꯏꯕ ꯅꯠꯇꯦ redemption ꯑꯗꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ redemption ꯍꯥꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯩꯗꯧꯕ ꯃꯍꯥꯛ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯄꯥꯡꯗꯨꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯁꯤꯕꯤꯔ ꯃꯇꯨꯡ ꯃꯍꯥꯛ ꯍꯤꯡꯒꯠꯈ꯭ꯔ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯁꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯤꯒꯨꯝꯕ redemption ꯀꯣ plan of redemption ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯅꯦꯕ ꯁꯤ ꯅꯩꯅꯕ ꯃꯇꯝꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯁꯦꯟꯇꯔ ꯑꯣꯏꯔꯒꯀꯣ ꯁꯤꯅ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯁꯦ ꯄꯥꯕ ꯃꯇꯝꯗ ꯁꯦꯟꯇꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣই ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯅꯩꯅꯕ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ first angels message ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯈ꯭ꯔꯦ ꯑꯩꯈꯣꯏꯅ Revelation 14:6-7ꯗ ꯌꯥꯎꯕꯅꯤ angel aduna paraga ko pairaga lauramico ꯑꯩꯈꯣꯏꯒꯤ everlasting gospel ꯂꯣꯝꯕ gospel ꯑꯁꯦ ꯄꯨꯔꯒ ꯂꯥꯎꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯁꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯎꯠꯁꯤ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯁꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯦꯝꯕꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ 하이나 수마이나거 first angel message 나 라우라미거 그리 더러가 아코이나 시대시다 그리 우이 하이바 마tam다 everlasting gospel 거 로마나이다바 쇼기 아파바 파와시가 그리가 후지기 shore 셈비바 마부 shore 하이바세 시기 first angel message 시다기 우부 팡에바 마바니세 짭만하나 시다 텍스트 시다 야우리에바 everlasting gospel 가 God as creator 거 shore ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯁꯣꯔ ꯀꯣ ꯃꯕꯥꯅꯤꯁꯦ ꯁꯤꯗ ꯌꯥꯎꯔꯒ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯝꯕꯤꯕ ꯀꯣ creation ꯈꯛꯇꯅ ꯂꯣꯏꯗꯦ ꯑꯩꯈꯣꯏꯕꯨ redemption ꯑꯩꯈꯣꯏꯕꯨ ꯀꯟꯊꯣꯛꯄꯤꯕ ꯀꯥꯏꯗꯒꯤ ꯄꯥꯞꯇꯒꯤ ꯀꯟꯊꯣꯛꯄꯤꯕ ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ultimately ꯀꯣ ꯑꯩꯈꯣꯏꯁꯦ ꯄꯥꯞꯀꯤ ꯑꯇꯧꯃꯟꯗꯤ ꯁꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯤꯔꯕꯁꯨ ꯊꯋꯥꯏꯗꯤ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯉꯁꯥꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯋꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯔꯤꯕ creationꯒꯤ ꯅꯩꯅꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯂꯣ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯇꯧꯒꯗꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯦ ꯅꯩꯅꯔꯤꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ redemption ꯑꯁꯤꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯥꯔꯊ ꯊꯣꯛꯇꯦ creation ꯈꯛꯇꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯂꯣꯏꯗ꯭ꯔꯤ ꯃꯔꯝꯗꯤ redemption ꯑꯁꯤ ꯂꯩ redemption ꯈꯛꯇꯅ ꯂꯣꯏꯕ꯭ꯔꯥ redemption ꯈꯛꯇꯅ ꯕꯥꯏꯕꯜ ꯁꯦꯝꯕ꯭ꯔꯥ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯔꯝꯗꯤ creationꯗꯣ ꯌꯥꯎꯏ creationꯗꯣ ꯂꯩꯔꯤꯉꯩ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ redemptionꯗꯣ ꯊꯥꯖꯩ redemption ꯈꯛꯇ ꯊꯥꯖ ꯌꯥꯕ꯭ꯔꯥ creation ꯌꯥꯎꯗꯅ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯅꯤꯃꯛꯁꯦ ꯄꯨꯂꯞ ꯆꯠꯂꯤ ꯍꯥꯏꯕꯁꯦꯀꯣ
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯀ꯭ꯔꯤꯌꯦꯁꯟ ꯂꯩꯅꯈ꯭ꯔ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯋꯔship ꯗ ꯔꯤꯗꯤꯃꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯍꯥꯏꯕꯁꯤꯀꯣ ꯀꯥꯎꯔꯣꯏꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯊꯥꯖꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯃꯁꯥ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯁꯤꯀꯣ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯑꯃꯗꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗ ꯇꯥꯔꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯁꯟ ꯊꯥꯖꯔꯒ ꯀꯣ ꯈꯛꯇ ꯂꯩꯕ ꯑꯗꯨꯗꯤ ꯀꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣ ꯀ꯭ꯔꯤꯌꯦꯁꯟ ꯑꯃꯗꯤ ꯔꯤꯗꯦꯝꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯒ ꯀꯣ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯅ ꯍꯥꯏꯔꯤꯗꯣ ꯃꯗꯨ ꯃꯨꯟꯅ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯍꯥꯞꯆꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯃꯒ ꯂꯩ ꯇꯥꯔꯗꯤ ꯍꯌꯦꯡ ꯔꯤꯗꯦꯝꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯅ ꯑꯔꯣꯏꯕꯒꯤ ꯂꯦꯁꯟꯗ ꯆꯠꯁꯤꯀꯣ ꯑꯔꯣꯏꯕꯒꯤ ꯂꯦꯁꯟ ꯑꯗꯨꯗꯤ ꯗ ꯂꯣ ꯑꯣꯐ ꯒꯥꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯀꯣ ꯏꯁꯣꯔꯒꯤ ꯂꯣ ꯑꯗꯨꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯀꯣ ꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯐ꯭ꯔꯦꯟꯁꯇ ꯊꯣꯛꯈꯤ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕꯁꯦꯀꯣ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯦ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯃꯁꯤ ꯂꯧꯊꯣꯛꯑꯣꯏꯁꯤꯔꯥ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯅꯩꯅꯔꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗꯀꯣ ꯐꯤꯂꯣꯁꯣꯐꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯏꯀꯦꯜ ꯐꯣꯀꯣꯜꯠ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤꯀꯣ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯂꯧꯊꯣꯛꯁꯤ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯍꯥꯞꯆꯤꯟꯁꯤ ꯂꯧꯊꯣꯛꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯔꯒ ꯕꯣꯟꯗꯤꯁꯪꯗ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯗꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯦ ꯂꯧꯊꯣꯛꯁꯤ ꯄꯨꯂꯞ ꯃꯔꯝꯗꯤ ꯃꯤ ꯐꯥꯔꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯅꯀꯣ ꯃꯥꯅ ꯍꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯁꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯆꯨꯝꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯅꯤ ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯑꯇꯣꯞꯄ ꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯣ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯧꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯗꯟꯗꯤ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯟꯗꯀꯣ ꯖꯦꯜꯗ ꯕꯣꯟꯗꯤꯁꯪꯗ ꯃꯤ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯣ ꯃꯌꯥꯝꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯂꯣꯅꯦꯕ ꯁꯤꯁꯦ ꯃꯤꯑꯣꯏꯕꯅ ꯀꯃꯥꯏꯅ ꯈꯜꯂꯒ ꯁꯤꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯒꯀꯣ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤꯕꯀꯣ ꯉꯁꯥꯏꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯐꯤꯂꯣꯁꯣꯐꯔ ꯑꯃꯗꯤ ꯔꯥꯏꯇꯔ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯅꯀꯣ ꯈꯟꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ ꯂꯣ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯁꯦꯝꯃꯛꯄꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯏꯔꯤꯕ ꯁꯤꯒꯨꯝꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯕꯣꯟꯗꯤꯁꯪꯗ ꯊꯝꯕ ꯄꯅꯤꯁꯃꯦꯟ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯆꯨꯝꯕꯅꯤ ꯈꯜꯂꯒꯀꯣ ꯑꯗꯨꯗꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦꯀꯣ ꯌꯥꯎꯏꯀꯣ ꯕꯥꯏꯕꯜꯗꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯣꯖꯦꯁꯅꯗꯤ ꯍꯥꯏꯔꯝꯃꯤꯀꯣ ꯃꯣꯖꯦꯁꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯅꯁꯥꯅ ꯑꯆꯨꯝꯕꯅꯤ ꯅꯠꯇ꯭ꯔ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯏ ꯆꯠꯇꯕ ꯑꯣꯏꯌꯨ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯑꯆꯨꯝꯕꯗ ꯃꯁꯥꯅ ꯆꯨꯝꯃꯦꯅ ꯈꯟꯖꯕꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯑꯗꯨꯅ ꯃꯗꯨꯒꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯃꯣꯁꯦꯁꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯩꯌꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯨꯝꯃꯦ ꯈꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯤꯡꯕ ꯃꯌꯥꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒ ꯆꯥꯁꯤꯟꯅꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒ ꯀꯩ ꯍꯥꯏꯅꯤ ꯆꯥꯟꯅꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯤꯔꯒ ꯆꯨꯝꯕꯗꯣ ꯊꯤꯔꯒ ꯆꯠꯂꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅꯗꯤꯀꯣ ꯑꯩꯈꯣꯏꯗ ꯃꯣꯔꯦꯜ ꯂꯣ ꯀꯣ ꯏꯁꯣꯔꯅ ꯃꯣꯔꯦꯜ ꯂꯣ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯣꯔꯦꯜ ꯂꯣ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯕ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯂꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯤꯇꯣꯔꯣꯅꯣꯃꯤ ꯆꯦꯞꯇꯔ 6 ꯚꯔꯁ 5 ꯄꯥꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯔꯛꯁꯀꯤ ꯆꯦꯞꯇꯔ 12ꯀꯤ 29, 31 ꯄꯥꯕ ꯃꯇꯝ ꯔꯤꯚꯤꯂꯦꯁꯟ 14:12 ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯀꯣ ꯈꯪꯉꯦ ꯏꯁꯣꯔꯒꯤ ꯂꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯂꯚ ꯇꯨ ꯒꯣꯗ ꯑꯗꯨꯗꯒꯤ ꯑꯅꯤꯁꯨꯕꯗ ꯂꯚ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯀꯥꯏꯟꯅꯤꯀꯣ ꯁꯝꯂꯞꯅ ꯍꯥꯏꯔꯕꯅꯦ ꯑꯁꯝꯕꯗ ꯂꯚ ꯇꯨ ꯒꯣꯗ ꯂꯚ ꯇꯨ ꯀꯥꯏꯟ ꯑꯩꯈꯣꯏꯅ 10 ꯀꯃꯥꯟꯃꯦꯟꯗꯨꯗꯁꯨ ꯄꯥꯕ ꯃꯇꯝꯗ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯍꯥꯟꯕꯒꯤ 3ꯁꯨꯕ ꯀꯃꯥꯟꯃꯦꯟ ꯑꯗꯨꯗꯤ ꯂꯚ ꯇꯨ ꯒꯣꯗꯅꯤ ꯂꯦꯝꯍꯧꯔꯤꯕ ꯀꯃꯥꯟꯃꯦꯟ 6 ꯑꯗꯨꯗꯤ ꯂꯚ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯀꯥꯏꯟꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤꯀꯣ ꯂꯣ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯂꯣ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯦ ꯇꯁꯦꯡꯅ ꯏꯟꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯦꯕ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯇꯥꯒꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯔꯦꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ
ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯂꯣ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯇꯦꯟ ꯀꯃꯥꯟꯃꯦꯟ ꯑꯁꯤꯗ ꯌꯥꯎꯕ ꯃꯌꯥꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯣꯏꯗꯧꯕꯅꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯣꯏꯗꯧꯕꯅꯤ ꯃꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯉꯦꯕ ꯃꯣꯏꯅ ꯑꯗꯨꯅ ꯀꯥꯎꯔꯣꯏꯁꯤꯀꯣ ꯂꯣ ꯑꯁꯦ ꯆꯦꯠꯅ ꯉꯥꯛꯄ ꯃꯤꯑꯣꯏꯕꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯦꯟꯅ ꯁꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯦꯟꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ 6 days ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯀꯩꯗꯧꯏ 7 day ꯃꯍꯥꯛꯅ 7 day ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯝꯃꯕꯅꯤ ꯃꯁꯤ ꯁꯕꯥꯠꯅꯤ ꯃꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯕꯥꯠꯀꯤ ꯂꯣꯁꯦ ꯑꯩꯈꯣꯏ 7 day ꯑꯦꯗꯚꯦꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯆꯤꯛꯅ ꯉꯥꯛꯀꯗꯕꯅꯦꯕ ꯃꯔꯝꯗꯤ ꯁꯕꯥꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯍꯦꯟꯅ ꯆꯦꯠꯍꯜꯂꯤ ꯍꯦꯟꯅ ꯃꯔꯤꯁꯦ ꯇꯥꯛꯂꯤꯕꯅꯦꯕ ꯃꯁꯤ ꯁꯕꯥꯠꯀꯤ ꯂꯣꯁꯦ ꯍꯦꯛ ꯀꯥꯏꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯂꯣ ꯃꯌꯥꯝ ꯑꯃ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 10 commandment ꯑꯁꯤꯒꯤ 4th commandment ꯑꯁꯦꯀꯣ ꯔꯤꯃꯦꯝꯕꯔ ꯗ ꯁꯕꯥꯠ ꯗꯦ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯂꯣ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯏ ꯅꯨꯃꯤꯠ 5ꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯄꯤꯅꯕꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯥꯛꯑꯦꯕ ꯃꯁꯤ ꯀꯥꯎꯊꯣꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯁꯦꯝꯕꯤꯈꯤ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯀꯥꯎꯔꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯧꯕ ꯑꯃꯗꯤ ꯃꯁꯤꯅꯤꯀꯣ ꯏꯁꯣꯔꯒꯤ ꯂꯣ ꯑꯁꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯡ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯔꯣꯏꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯁꯦ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯦꯜ ꯂꯣ ꯑꯃ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯤꯅꯕꯤꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ 7 day ꯑꯦꯗꯚꯦꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯖꯔꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯏꯟꯁꯤꯀꯣ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯏꯕꯜꯗꯒꯤ ꯍꯦꯟꯅ ꯋꯥꯡꯃꯗ ꯅꯠꯇ꯭ꯔꯒꯅ ꯕꯥꯏꯕꯜꯗ ꯆꯥꯅꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯙꯔꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯑꯒ ꯇꯧꯗꯕꯤꯗ ꯕꯥꯏꯕꯜꯒꯤ ꯇꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯌꯦꯡꯉꯒ ꯅꯩꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯑꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯪꯗꯕ ꯂꯩꯔꯝꯕꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯕꯥꯏꯕꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕꯥꯏꯕꯜꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯀꯃꯥꯏꯅ ꯎꯒꯅꯤ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯆꯨꯝꯕꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯃꯗꯤ ꯀ꯭रिꯌꯦꯁꯟ ꯈꯛꯇꯅ ꯂꯣꯏꯗ꯭ꯔꯤ ꯔꯤꯗꯦꯝꯁꯟ ꯑꯃ ꯂꯩꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯤꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯎꯠꯄꯅꯤꯀꯣ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈ꯭ꯔꯕ ꯏꯁꯣꯔꯅ ꯑꯃꯨꯛꯀ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯁꯦꯝꯕꯤꯈ꯭ꯔꯕ ꯄꯣꯠ ꯑꯩꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯁꯤꯕꯤꯈ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯕꯨ ꯂꯩꯌꯨ ꯈꯥꯡꯕ ꯀꯜꯂꯨ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯂꯥꯛꯄ ꯉꯥꯏꯌꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒ ꯑꯆꯨꯝꯕ ꯑꯗꯨ ꯇꯧ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯎ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯛꯑꯒ ꯅꯣꯏ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯁꯤꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯂꯧꯕ ꯂꯥꯛꯀꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯏꯁꯣꯔꯁꯦ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯁꯤꯀꯣ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒ ꯂꯩꯁꯤ ꯃꯍꯥꯛꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯂꯣ ꯃꯣꯔꯦꯜ ꯂꯣ ꯆꯦꯠꯅ ꯉꯥꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇ ꯆꯪꯕ ꯉꯝꯕ ꯑꯗꯨ ꯑꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯁꯕꯥꯠ ꯁ꯭ꯀꯣꯂꯦꯁꯟ ꯑꯁꯤ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯑꯗꯣ ꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ